Indo-Naga Santigi Warina Manipuri Apun Masaktamda Kaheloi Haibagi Chap Jaba Waref Amang Asigi Assembly Bifam Masina Lausi Mifam Nong Masangdoksi Haina MLA Eke Mirabai na House to Taksin Kre. Ngasi fawbada Indo-Naga Santigi Wari asigi matangda Center Lengakna State Lengakta Kariguma Wafam Amata Kangalakpa Laitri Haina Home Puriba Chief Minister N. Birena Haikre. CA gi mayokta wakalon manaba lamdam asigi naha singna khongjang sangsinkre police na thingnanaba honarubada chawna muknakre. Manipur asi industry gi raw material marang kaina leitabana agriculture na khwaidagi maru oiba santhok lambi oiri haina Deputy Chief Minister Y. Joy Kumar na haikre. Thanga kendrugi manung chanba karang ithata khundariba khunja sing Bharat na ning tamkiba chahi humdra humdoi sukrabasu Hiram Kayada award pagi award patana pik thana lehori. Hauzik state asigi working journalist singi oina pension piba ki senfam lupa lising tarada hengatna naba lengak na thawrang lokalabasu thabak oina onthokpa leitri athuba matamda thabakta onthokna naba honaragani haina IPM Minister TS Bishwajit na ngasi Manipur Vidhan Sabha da opposition gi MLA O Surya Kumar na hanglakpa wahangi pakhum piraduna haikre. Numinini chukna sathagadaba North East Myanmar Business and Conclave ngasi haudokre leibak anigi marakta lalon itik amadi mahai masingi lamda hena saukhatpa puraknaba hena achetpa mari purakpa changi haina National Education Policy Myanmar gi member Professor Maong ena phongdokre. Leptana Satharakpa Thaurang Distress Relief Waki Saruk Ama Oina Ram Krishna Mission Imphal na Imphal Iski Manung Chana Laiba Nungbrang Khungang Khunja Singda Set na Inanaba Firo Se ngasi Nungbrang gi Thungkhong Lairembi Community Hall da ngasi Pangthokpa Asamba Thauram amada yanthokre. State Blood Cell National Health Mission gi sponsorship makada Voluntary Donors Group amadi Lifesavers Manipur na punna khusam naduna blood donation camp amangasi RIMS transfusion medicine da pangthokre. Thokhaningdaba thodok sing thoktana ba Imphal West Police Commando na lokhalakpa section tharangi saruk ama oina ngasisu City Police Station gi manung chanba Pauna Bazar da leiba Hotel Tara amadi Rent House Taraga Tareta Park sana thiba humbugi thabak chathakre.